Moregi State Force the ising piba tanker driver ama Kuki sing na fazilure. Khongul Liruba Security Forcing Kuki Nupisingna Tallakhre. Indo Myanmar border town Moreda ngarang ayuk pung 13 kuntra rom tabada. Kuki militant sing na Tata 407 water tanker gari ama fadu na pukraga. Tanker adugi driver adubu kihalakre. Paugi likhun amagi matungin na high riba water tanker gari adu. Numit khudingi Moreda la riba tongan ba Central Force amading. State Forcing the ising pibagi thavag taubanay. Gari asi mitay pangalaman na taubanay. Hai riba gari adu ngarang mahogsagum Moregi ima kondong lairembi manakta riba. MR, IRB, CDO amade. Central Forcing the ising piruraga Imphal halakpagi lambida. More Forest Gate manakta hanangay dunu lairemba Kuki militant singnaba kulay paiba sing. Water tanker adu faduna ICP taba. Highway bypass road lom da pura matung mitay pangal driver adu security forcing da. Makata na ising piba yaroi haina kihan khangalaga water tanker gari fauraga masa thadorokibani haire amaromda ngasi ayuk phangba thajaba yaba pawgi lekhun namagi matungin na ngarang faduna pukhiba water tanker gari adu Indo Myanmar border pillar number 76 manakta leiba Howland 5 village ta leire haiba paw phangbadagi mafam aduda ahenba security forcing changsinduna operation chathanaba sem sakhre haire ningsingba yabade haukiba January 13 da Technopal District village volunteer ni haiba loop amana thokpa cherol amada State Force ta thangnaba ising yauna chana thangnaba polam amata mafam adugi dukan singna pidanaba khangan baga loinana Moredagi State Force lauthoktriba phauba tha asigi ahumdagi More evening market area da leiriba dukan singama di potpham phamba pumnamak matam kaktana thonglona ba khangan khibane hairibo wapam asi ngaktaba sing maduda thorokpa fafatta masa masana daita pugadabani haina section wapam thamkhibane Marak asida ngarang security personnel singi ising supply tauba 407 Tata water tanker gari ama Kuki volunteer singna Fazin khibagi thokdokta senaba sing faganaba ngasi More police BSF amade Assam Rifles yauna apunba team amana Moregi manungsa na leiba 132 kV electric station ADC guest house BSNL office amade Moregi atay tongan ba Kuki taba khulsingda thiba humbagi thavak chathanaba changsilubada Kuki Nupisingna security personnel sing adu Tallakhre haire